Manipur Police na ngarang Kaching Supermarket area dagi UPPK active cadre ani fare hairi faraba miyo ani dudi nongaitem Subhas Chandra alias Kaching ngakpa chahini fugumari Kaching Supermarket folk supat lekai amadi Elangbam Avinash Singh alias ngamba chahi kungani thoi yang mayai lekai dagi ni hairi Police ki report ki matung inna hairi ba miyo ani asina Kaching amadi masi galona ba makhom kya dagi namduna senkhai tungkhai tawbada chena ba miyo singi hairi fagal ba miyo ani sigaloina na mobile handset ani su fagal pangamle haina Police ki report makhatari Manipur Police na ngarang singjamai singa makhongda angobu machugi Maruti A-Star ama khamduna check tawbada heroin number 4 shop case tara apunba kg 105 gram mari fagat pangamle hairi Police ki report na hai gari adubu tongduna lakpa Muhammad Azad yungkhaibam chai kunthra gani thoi laifam Thobal district ki manung chanba irong saisaba irong umang phunok dagi miyo esi fagat le hairi loinana mahangna tongduna lakpa gari amasung nisa ki polam sing adu police na seize tawre hairi Jiribam district ki Boro Bekra police station na konba sabom phai amadi Chaudhry Khal village ki marakta Barak Turel mathak chianba passenger puba engine bota security force na thibu gi thabak chathabada miyo amadi ki brown sugar amadi narcotics and psychotropic substance ki manung chanba tablet kya fagat pangam le hairi police na thadro pachero lamada faraba miyo dudi Mihir Roy chei kungataruk Assam ki Silchar Kasar gi Rangir Khari hariba mafam adugi Kanakpur part udagi hairi Faraba miyo sidagi police na brown sugar soap case chatruk tara taruk apunba kg tara gram marfu tara taruk amadi narcotics and psychotropic substance ki manung janba tablet packet chani yankhai apunba kg manga ga gram chani ga marfu adu fagat pangam kibani hari Scheduled Tribe Demand Committee for Manipur STDCM ki Vice President oirambadan natana miyamna socio-political commentator oina su sakhangnariba Thangmaiban Hizam Diwan Lekai diki retired IPS Posamum Sonamani na laikidabada awaw fongdorkli STDCM na thadrok pachero lamada Executive Committee gi awaw fongdorkli mifam ama ngarang working president na preside togduna pangthokre mifam aduda Manipur gi Yelhow Furuk Maitai Mitai bu Scheduled Tribe lista yahonduna Constitution gi chengak pina bohonabada laikhidraba Posamum Sonamani na Thawai haksang yongna lauramba thodang nahungna na ningsingduna ikai khumnaba utkhi hari loinana laikhidrabagi imung manunggi awabadasu STDCM na saruk yari haina cherola duda makhatana palli July ki tang 23 dagi hogduna numit 30 ni sathagadaba sitting 30 legidaba parliament monsoon session gi maungina Union Minister of Parliamentary Affairs and Minority Affairs na kokhiba government amadi political party nifu na saruk yaba meeting pangthokre meeting aduda Union Minister yauna apunba leader yangkhaina saruk yakhi parliament complex ta pangthokpa meeting adu Union Minister of Health and Family Welfare amasung Rajya Sabha gi leader of the house oiriba JP Nada gi chairmanship makhada pangthokhibani JP Nada na meeting adugi wahogdok pirduna hai parliament monsoon session asi July 12 dagi horaga August 12 da loiba yai haiki handak pangthokadoriba parliament ki monsoon session asida legislative business taramanga financial business ama amadi constitution gi article 356 clause 1 gi matung ina Manipur da president's rule makha tana sangthanaba house ki approval lobagi business asina singbani